Akasbani Imphal Nayani Devi na pau pajari ahanbada maruoiba pau Manipurda haukiba pung kunmarida mioi tara taret COVID-19 positive oiki aduga mioi tara nipana naba paduna discharge tauki Kendra na hairi haujuk pawbada mioi lak tara mangali singkundra taret COVID-19 ki vaccine kap thokre amasung nupi macha singda chap manaba khudung chaba piba haiba sida jati asina ngachi nupi macha singi numit pangthokli Laibak asina malim gi laitat oiriba COVID-19 gi mayukta punna amata oina lanthingnari lamdam sigi miyamna sakhangnaraba mioi kayana so lanpham asida mai pakna bagidamak Akasbani Imphal gi ipawi khuthangda mipum khudingmakna araiba thawung ahum face mask upa amaga phut taruk lapna na leinaba mai mit amadi khut chatoina hamdoktuna tarutana na thamnaba appeal tawri Manipuri film amasung radio drama gi artist Gurumayum Priyogopal Sarmana COVID-19 dagi ngak thoknaba miyamda appeal tawratuna hai Pumnamakpu Gurumayum Priyogopal Sarmana khurumjari aikhoina isabu amadi imung manungi miyoi singbu COVID-19 hariba leina asidagi ngak thoksanabagi damak lokhatpham thokpasana kanglon kharasi ngakna satpinaba miyamda appeal tawjari aikhoina yumdagi hekcha thokpaga face mask upakaugumsi mi amaga gi marakta phut taruki social distancing thamsi aduga khotsa sabon natraga hand sanitizer sijinnaduna sengna amadi tuina hamdokpagi hainabi thamsi tangai phadabang natrabadi yumdagi sathokkumsi lambi lamjawda mafam chadna loktin setkumsi section ba haibasitana laina laichat asidagi lapna lainanabagi amattangairaba pambaini haibase miyamna matam chuppada kaugumsi amuka hanna miyamuk khurumjari Haujik mapung oiba pau Manipurda haukiba pung kunmarida mioi tara taret COVID-19 positive oiki aduga mioi tara nipana naba phaduna discharge tauki Rajagi COVID-19 command control room na ngarang numidang waram thadorapa jerol amagi matung inna positive oikiba mioi sing adu Imphal West Jila dagi taret Churachandpur dagi ahum Imphal East amasung Tamenglong dagi ani aduga Chandel dagi amani hairiba matam asida laichat asina mioi amata sikhibagi pau leite Raja asida hujuk phawbada corona virus na siba migi masing chahum humpumapan chure naba phaba apunba masingna lising kunipan chamri sumna mangani naba phagibagi changna chada marphudrani pandasmi sino marini apunba positive case lising kunipan chamapan humphudragi manungda hujik active case sama marphudra taruk leiri Divisional Forest Officer Technopolna Sinduna mai chakbadagi karamna ngakthokadagi haibagi matangda nongmagi overtraining program ama capacity building Technopol Forest Division gi office ta pangthokre Forest Fire Prevention and Management Scheme gi makhada frontline staff sing NGO amadi village community sing gi oina pangthokhiba program aduda akhang ahe kayana lamai changlakpadagi karamna kangani amasung thengnagani haibasida wa ngangki Akasbani Imphal gi Chandel Kangpokpi Kakching Kamjong Ferjol amasung Tamenglong Jilagi part-time correspondent PT Shikhara contract oina lawgadawri candidate sing adum asagi chahi kunmari dagi ni phumanga phawgi manungda leiba amasung journalism natraga mass media da PG diploma natraga degree paiba natraga journalism gi lamda chahi anigi experience leiba graduate oigadabani amasung District Headquarters ki kilometer tarana kon maphamda masagi yum leiba oigadabani applicant singna February ama phawgi manungda Head of Office All India Radio Imphal Palace compound da darkhas pisin ba yagani prescribed performa NSD ki website www.newsonair.nic.in dagi phangani masi Facebook page All India Radio News Imphal amasung Twitter account AIR News Imphal dagi download tawbasu yagani prescribed performa Akasbani Imphal gi general newsroom dagi suti nataba numitchingda lawba yagani tabiriba pawasi Akasbani Imphal dagi ni Kendra na hairi haujuk phawbada mioi lak tara mangali singkun thataret COVID-19 gi vaccine kap thokre New Delhi da pawmi singda wangang bada additional health secretary Dr. Manohar Agnani na hai ngarang khakta da raja amasung union territory kuntareta mioi lak ama lising ni phutaruk changma marphudrani pantika kap thokhi
Dr. Manoharna hai mioi taruk hairiba matam asida sikhibagi pau phangi adubu makhoi COVID-19 vaccine ga mari leina de mahangna hai raija amasung union territory singda miyamna sakhanglaba doctor kaya marum COVID-19 gi tika kapli Kendra gi Haksal Mantraloina hairi Karnataka hujik phawbada mioi lak ama lising marphumari rom tika thadoktuna khwaidagi masing yamna tika thadokpa raija oiri masigi matungda Andhra Pradesh Orissa Uttar Pradesh amasung Telangana na oiri Mantraloina hai hokhiba pung kunmari da lebak asida mioi lising tara tare hena COVID-19 dagi naba phakhi naba phabagi changna chada marphudra taruk dasmik nipan ani yaure marak asida World Health Organization na Pradhanmantri Narendra Modi amasung Bharat Sarkar bu COVID-19 laichat thengnanaba honabada mating pangbagi damak thagatpa phungdorakli World Health Organization ki Director General Tedros Adhanom Ghebreyesus na hai laichat as thingduna miyoibagi punji bukange hairabadi aikhoi amata oina punna honaduna amana amagi mating pangnabagi tangai phadaba lei ngasi asi jati gi nupi macha singi numit asi gi maru oiba pandamdi nupi macha singda chapmanaba khudong chaba piba haiba sini English ngani tara mangagi January da Pradhan Mantri Narendra Modi na luchingba sarkar asina beti bachao beti parao scheme hogdokhi nupi macha singi masing hantharakliba si karamna thengnagani haibagi pandamda campaign asi hogdokhibani Pradhanmantri Narendra Modi na hai leibak asida nupi macha singi masing hantarakliba si athuba matamda thengnabagi tangai phadaba lei Sayolama chupna chathagadaba National Girls Child Palan ga mari leinana Thobal jila da su tongan ba thaurung kaya pangthokli Sayol Palan asiga mari leinana Akashvani da wafam kaya phongthokladuna jila asigi Deputy Commissioner N Bandanana hai jila asida leiriba nupi macha singi yaipanabagi damak tongan ba thaurang kaya paikhatle mahangna hai Thobal jila gi oina nupi macha singi sex ratio asi phibam khara phattabadegi Kendra Sarkar ki pautang matung ina jila asida beti bachao beti parao campaign English ngani tara nipandagi paikhatpa hokhi campaign asigi makhada jila asida abungo abema board semduna Anganwadi center khudingmakta nupa macha amasung nupi macha pokpagi record tawduna thamba ngamle Imphal da ngasi phongba pau se singi maru oiba pau singi damak hojik Wahengbam Rajesh leire Rajesh Thakachari Nayani Imphal da ngasi phongba pau se singda North Eastern Council gi humpu mapat Suba plenary mifam da Mukhyamantri Nongthomam Biren singna ngamkhai paring sambal khanaba kendra taksin kiba popi thaba singi akhanaba scheme pinaba taksin bana singba wafam singna Sangai Express Manipuri Isel Express Ponafam Naharugi Thogdang Huyalan Pau Irebak Manipur Mail People's Chronicle Morning Bell gi ahan be headline tori pawasi Sangai Express English amasung Huyalan Pau gina ani suba headline tori More da miyo yaman nongwaina kaplam badagi sire amana sokle haiba pauna Imphal Free Press amasung Sangai Express English ki ahan be headline tori pawasi Sangai Express Manipuri da ani suba headline tori Case amagi final report anirak submit tawropagi angakpa thokdok thoklam le haiba pauna Huyalan Paugi ahan be headline tori fact encounter case ta senaba lanmigi miyoi amang aksel mantraloina maral losinra thamle haiba pauna Imphal Free Press ki ani suba headline tori Netaji Subhaschandra Bose ki chama kunmari suba mapok kumon moirang da pangthokibagi pauna Isel Express narugi thogdangi ani suba headline tori Republic Day ki make sembada national flag ki sana kanon tugairi haiba pawama photo ga korona sana leibaki ani suba headline oina formly India gi khwaidigi yu thakpada Manipur na nipan subada leiri haiba pauna irebaki ani suba headline oiri Awanopok lamdam gi phan hengalalu haiba Raijapal Nazma Heptula gi wafamna Manipur Mail gi ani suba headline tori You legalize tobagi matang da kadana sarkar da section na bakhangan kre haiba pauna Morning Bell gi ahan be headline ori ani suba headline ori pung kunmari da COVID-19 gi anoba case case taratre thenaki tarani pana naba phaduna discharge toki haiba pauna pongnapam amasung People's Chronicle gi ani suba headline tori Manipur da hojik okta naba African swine fever gi case leitre haiba veterinary director gi wafamna naron thogdangi anchor kalam da phongli Imphal da ngasi phongma pause sing da phonariba atai pausing di hanagi MLA Laisom Ibomsa laikidabagi pau Board of Secondary Education Manipur gi secretary in charge amasung controller of examination hab kibagi pausing asini Nayani Thagachari Rajesh
Loisilakpada COVID-19 dagi ngakthoknaba behesmak supa phutaruk lapnana leiba kujamadi mai mitaru tanana thamba haiba achamba thong ahum asi ngakna chapinaba amuk hana ningsingjari aroibada maruoiba pau amu hana Manipurda haukhiba pung kunmari da mioi tara taret COVID-19 positive oikhi aduga mioi tara ni panna naba patuna discharge tawkhi Kendra na hairi hujik bhawada mioi lak tara mangali singkun taret COVID-19 ki vaccine kapthokre amasung nupi macha singda chap manaba kutung chaba piba haiba sida jati asina ngasi nupi macha singi numit pangthokli pauloi jare